ai mi halal ne tolo khra pi aduna yam sachi de European model chiri la akan de koina khangi badi sumai tawduna pusulapa yana ba haidana British ki model da influence da Manipur gi Ningthouja noi gi leibak se defend tawbige aduga noi gi leibak se East India Company defend tawge treaty yama inasian inagi ba ihan han treaty si aina khangjabada 1762 gi MTDT Manipur Trade and Defence Treaty have seen Gorshangwa inaba unam bagasandagi mayambaga Madugi Manipur Trade and Defence Treaty sida Mutual Trade and Defence Treaty Mutual Trade and Defence Treaties da yamna mutual oiba aikoi ngakna si natragat lalon itik tawna si ena Manipur gi Ningthouja soi tawna rakanda East India Company na sangba hore Madu 1762 ne Madrugi soirak pasina kaino aikoi defense mechanism se han leijaramba aikoi sagai pi dana natraga aikoi myanggi se kaji loisang lingkhatana meti pangangi aikoi phambai lingkhatana kangla phambai tawna leirami ba system je tamna kindera akanda British model je tamna accept toroga maduda ihana na aikoi na British ta yagi si aikoi defense mechanism se aikoi kamaina ngakthok sagadage British na high model du aikoi thajurureba aduna kaidore Gorshanggi manau ni pa chingchang khomba Begasandagi matamdadi along payana Brahmagi Ningthou maitegi nupi Satyamalagi magi nipa habatare along payasina Eastern fringe of the Burmese Empire se East India Company na soidan logragani na pakat padigi magi nupi na haiga Satyamala na haiga Chingchang khomba gi concept se yararoi masi Burmese na lan taraga within the domain of Burma da thamaudaga yararoi haidana lan tarakibadune ba koina Begasandada awana lan tarak paisi kelai no nangi wafam se amogi perspective dagidi awalai mara khangna riba Satyamalagi along payagi concept dagidi akoi kanmane laine aduna Begasandana awada ahom de salaga Assam de salaga then mana halakadoine aduna akoi defend obgi culture se mangre adugidi East India Company na along payana lan tarak pada ngapi ne do ngapi dre ngasi tawriba sumaina India na akoi ngapi ne ngapi dre samane akoi na mingon da khwaidigi hena scenario da poram scenario baine aibu ngapi bagi pot se mingon da scenario ba se khwaidigi lan bane natla isana lai jagada ba defense mechanism aibu mina nga ai imung se tombi na nga kanin khalle di no ma thanari bi bo tomba la padang phu kanda ai pu gi tam to mi ko ya potre aduna mayam sigi mechanism am la den kadore British ki model oiraga military village sajana mogi sifai sengkat pagi moong se they try to organize military mogi laiba company singsi aikoi kamai sengol la hai matan moina khulloina tahalla kanda mogi chaba thakpadu maranai tahallaga no mai khara piraga mogi enemy ni na khanba political system or ruler to yekna bani na khanba mi sing do fight tawna ba sengol pa se British ki model da military village kawe masigi military village se ihan hana British na sengol pa se khara hena wild oiba aikoi na di khagi how kawi China da gi lak pane na or kam how kawi adna khongsai sik later development ni aduna aikoi gi lam oidiba hojiki mayam na Manipur harga tamu da loisan bani matam du Manipur harga ningthi khongba ne koin uise that was Manipur Kabo bedi de leiba umang lai se 38 ni kuntra ni pa ne aduna haidi matam du da aikoi na sangi asigi ngasi leiba Kabo beli se kun chekyang kawi hawi sagyang hai se akoi gi lon di thokri ni chekyang reason si santai reason kawi san kate reason su kawi Kaboga ponga maitega na punna ngakmina ba reason aduna haidi ba reason sida aikoi na leidingai matamda madugi port ngaktani agor khangge ama khangde East India Company da aikoi defend tobagi aikoi na pyramid then after that along payagi matamda madusu pithu uba ngaksu ngakpi da ba ari singtham khomana handalakpada adu amu drop tawre Begasandagi matamda adai di magi macha mayamgi matamda di moi confused tawre kambi singa marjir whoever moi Brahmagi leiba kano se khangba ngamde aduga haiba mayam du
yamna nauriba Bama gi Konbong dynasty gi ihan hanba clan sigi Bama haiba lamsi native people natte moidi Ming dynasty gi military oina militants oina changakibani Bama da before that Tongu dynasty ni along paya haisi ihan hanba Konbong gi Bama gi Ningthong ni Bama haisi BAMAR hojina Myanmar haisi tribe gi maming ni lam gi maming natte Bama siga hanale mami sing siga yamna khatnai aduna hajik lai basi mayam da koina aina thamjaningi di yamna koithu daga su mayam da thamjaningi si keno haiba matamda military village to da haiba kabo tampak to da laiba khwaidigi hena wild oiba mayam sahite kuntakpa gi brahmis ki report ubi pabiu adura su moi se misi yolaga chabane ngasi gi tribe se misi yolaga chabane let se misi se ana british singina kaigino khamde moigi misi se piraga akogi mongo ki maitei na puthokani kate ka oi mongo ki akogi hojik nung puthoi ba mafam se aduna haiba du exchange tona bse let ko ina sinayo misi go ina sinayo matam du akoi khangjaba da aduna madumaina tawroga lairamba kitang barbaric oiba kitang wild oiba tribe to khallaga ihan hana chasapta 1809 da Gorshang matam da 1809 da settled ogu kambu du neba Sasat haiba dongul haiba sagaise adumana lehellaga military first military village was established at Chasat in the year 1809 adugi kambu duda kuki haiba se J Shakespeare hoina adu loraga sahi taret kuntakwa hauram da J Shakespeare ne laaga haiba tribe to mana kuki na on gi doine aduna Chasat chidigi hauruga 1975 ta ngasagi haibi riba Gogin hogi madugi parallel oina pakang ko nupa mana social organization oina Kuki National Organization je form tawel adugi Kuki National Organization je 75 to form tawga nagaga mungnar pasigi nagada fight tawna bana most probably akoina tawada India gi strategic policy oina moise train tawga NT gi nagagi movement tantaga akogi leiba matamdugi insurgency gi movement se control tawna ba Kuki National Organization je Kutlai paibo no onto ever that is the birth of Kuki National Organization or Kuki National Army. Adu oibadagi di moina ngasai khalamba Kuki gi leibaga ma sengani haidana Kangpokpi Sadar Hillside baru Kangpokpi onthokninga iba Chandel gi Tenopal khaidokninga iba then present Fezol natana Churachandpur None Kamjong sigi mayam se question lakan mon lamama Jalengam semni Kabo Valley dana Eastern Jalengam kauni kaina hari ise madugagi pola inel aduna madu pola aba matung dadi kailake haiba matamda hojiksi masi asengba wahi da kaino wakal khanda dana lamsi da laaga native people singi lamse occupied toraga settlers community yama oiba moina moisi achumba saraga aigi history da link toraga Ajaj Kumar haibi ba cultural link kama cultural history yama sagalakanda we belong to this part of the earth or world na hire kanda moina mogi leiba ama claim tor padune hojik leiba crisis ma maniko adugi lamdo dream moina dream toriba lamdo materialize tona ba moi ka dore mogi fan change so moina moibu moiga collaborator oibe ya ba India gi leader natga businessman whoever moina khalakanda 70,000 crore gi business poppy plantation je haure ine aduna sigi pochi la abanina hojiti kamai togebu crisis of the illegal migrants se another dimension nam chakre adugi collateral damage la ko dona ekoi je anga papangna lure maramdi leiriba narco trade ka or drug cartel mayam ga jalengam gi manga naga India gi political lebiriba politics mayam gi sengdaba corrupted oiba drug cartel mayam gi world siga samnaba world siga punchil lakan da hojikti handaki irang se extreme oina masi thola inel aduna hojik lai mayam da koina hajining badi aduna hojik proto nationalism ethno nationalism natte nation nama sengot pasi am laiba gi mawong da hekta border ram ya laga nonga laga lami khra sengot laga ya bai mawong da moina khali se moi karim ta khande because they are kusimano moi di nomads ne ba tawning ba taw bane haji moi feedback la kan ne khang ka disi aduna nationhood ai se
hector same by yade mas hector hygiene by yade fabricated history ma'am single laga yade nationhood I say masagi historical legitimacy amadi lejaba tae aduna mayam haibo from sin lakpanina what should be the solution hojik proto nationalist mayam siga drug cartel mayam ga then india ji anova political or geo-strategic policy mayam tabi de na hojik khanare hojik poppy thari poppy mayam se mapan sare so they need to guard their poppy fields adune hojik torise cookie assam for animal se poppy fields ngak minai ne then nahan khange khoi churachampur dagi thau drain tawgi dore akoi na thingi thau chi puthok pa yaroi moi hojik thau ching thok ka dore thau ching thok kani ne pakhalinga da adani laaga platinum logi dore mayam tabi ko already signed to lerame so now khange hojiti kai gino moin toromi se why they need a separate administration for churachampur why they need a separate administration or separate state for the Kuki people because Kuki people sing to the moge yana banina nagana to the maitena akoi sigi resource mayam se extract to have the akoi na chingo banina separate state amo or the akoi na interfere to then India gi drug cartel oina horopa business mayam like Adani moi mayam se changa ga akoi gi resource mayam se logo yarani have it's very easy Madu Langnaba, Madu Gelakpam, the Takaina never. They try to militarize the region. Manipur militarized, mass militarization, they told it. And the people see I'm rationalized, so Namasi coming of a changi. I don't know how you like the Ikoina. We the people of Manipur, or as being Indian citizen. Akoina laigado riba Manipur gi citizen amagi rights karino habdo khandragadi paisa paiba kharna akogi resource mayam akogi ecology akogi laiba resource mayam se loina mak longning no matam da longna ba khonna ba ta taragadi yam laira dana laiba state sigumba khudamoya se chandel dagi uranium sing thokani antari uranium is quite dangerous impal bo por ta hawba makum kharna akoi mayam loin cancer nani Lilong the power of properly long cancer nani. Madumoi di pudo di hoji. Aduna hoji luri sikanobu, I could say Hanabi, kind of talk the Hadamadi, quietly talk over the manel. Toy very shows me as a poon of Honabada, Sigi lam ma'am, she's not any cookie, she's not in. And Modi Kangdom, Jalengam the color, Moy Pangian.